Jiribam ki 0 point dagi kilometer taramari amadi National Highway dagi kilometer tarumuk chatlaga laiba sabugat hairiba khulasi laingaki amadi mari lainaba singi mideng watpa dagi mafam adugi khunja sing yamna pukning nungsiningai oiba punsi mahing amada lairi khulasi dagi Jiribam kaithel fawa chatnaba lambi gi khudong chaba laitabana khunja singna isingi lambi da Jiri Turel Marilda hi tongduna kaithel kana hauri Yumna Kumpumari na Kundaba Haukiba, Sabugat Kulasi, Lambitong, Analayang Sang, Mahiloi Sang Amadi, Electricity na Chingbagi Kudong Saba Fangdavana, Kul Asigi Kunjasina, Kulasi Wutadok na Chana Kibadagi, Hauzikti, Yumnak Taramari Kaktamak Kundaduna Lehauri. Lehauri ba Yumnak Kara Asisu, Yamna Wava, Punsimahing Amada, Langaki Midyang Tabungai duna Lehauri. Kulasigi Mio Singasi, Government Gitabak Toba Mio Amafawa Yaugde, Hingnabagi Damak, U Khaiba, Wayanba, Li Khangba, Kwamana Thaba Amadi Tongan Tonganba, Afang Tabak Suduna Hingli. Lengang na Paikatba, Tongan Skim Sing, Amata Kulasi Kunjasing na Ngasi Fauba, Fangdana Lairi. Computer Gizug Asida, Electricity Fangdavana, Kunjasing na Hena Awaba Mayognari. Kulasi Electricity Awatpo Ubiduna, International Peace and Social Advancement, Ipsagi Maikai Dagi, Yumtong Kudingi, Solar light amam pivirami adubu machine gi pot oibana nongmagi yaraktaba amadi kullasida matam amada fanglamba sarkar gi kerosene fangdabana numidangi matamda maingal yaudana hingli hiramasi gi matangda kullasi gi chairman khwairakpam harimohonna government gi tongan ba khungang singda piriba kanabasing chap manaba mawongda kullasi gi khunja singdasu fanganingi mahakna amadi khunja singna paisa puthokuna JCB ama sijinaduna lambi kakpa fauba loirabani adubu semliba lambi adu mari leinaba singna khara hena fazana sembirabadi khunja singna thengnariba chathok chasingi awaba si khardang kokpa ngamgani haiba wafamsu fongdorakhe adu hujik doctor legite adu anala eng jengbagi khudong chade khoigi ekhoi le si yamwana lerimi ekhoidi eina khalisina moida ei ni se lambi thong se ana sabiu haina ai haininge ado kanagumba sarkar gi magi dagi ngamedi ei haijeninge se lambi se thong se sabiredi ekhoi yam khudong chai Kullasi gi khunja ama oiriba Moirangthem Tarakantna fongdokhibada mahakasi Kullasida chawjarakpani matam kuinadagi khul asida lairakliba asida uwa suba amadi kwamana gi sinfam asini sinfam singa sida kwamana asina khajiktang nungaiba sinfam ama oiri adubu haukiba chai kharadagi kwamana sing asisu anaba yaurakbadagi pambi sing siva fawa yaurakle asuk wana puthokchariba kwamana asisu kaithel yauna puthokpa matamda lambi thong kudong sadabana isingi lambida hi da puri adubu kullasida yumthong kuningi hi leitabana maram oiduna lairiba hi khara asina makhoigi pothoksing asisu puthokpada ngamdabana khong lambida kokta thongatuna pubada awaba kayama mayognari haiki uwa adudi pana sui adu khat kitang nuaina sujabase panani haina haiba tare manamdi madi bagan uina tobani adubu paisa sendok thokpa lambi asida panase anaba ma laksendana masigi se hida kaya makhan ekhoisu test tore adubu phaba haiba leitri Kullasi khunjasing na mari leinaba leingakta awatpa kaya yengsinbinaba wakatlabasu ngasi fawba thabak oina pangthokpiraktrabasu nongmadi soidana leingakna miyeng changlakani haibagi asada sabugat khulgi khunjasingna Manipurgi lamkhaibu ngaktuna hinghauri